पाउसेद युमफम ओइबा मरुइबा पाउ खरा अपडेट तौजरे मियामदगी लाना खोंगतखिबा सनफम जेंग पुंग निफोगनि पानगे मरुंगदा मसा मसादा योहनगदबने वक्फ बोर्ड मणिपुरना पोस्ट सनिपान तारागनि थोइ लौननबा थोकिबा नोटिफिकेशन सिंग अदु ऑल मितै पांगल स्टूडेंट यूनियन ऑफ मणिपुर अमदे ऑल मणिपुर मुस्लिम डेवलपमेंट कमिटी अनिना यामना कोपना थिजिलबा मतुंगदा नोटिफिकेशन अदु नियम चुमदबा कानवे ऑर्डर यावदबा प्रोजेक्ट ऑफिसर के सान यावदबा पेस्कल यावदबा मयाम चेंगलगा नियम चुमना लौनबा मरि लेदबा सिंगदा अपील क्यारक तौदुन लाकी हारिबा मसेंग मरांगनबा क्लैरिफिकेशन करेक्शन तौद्रिबा फावबा रिक्रूटमेंट प्रोसेस लेबकदबरि हाइना वक्फ बोर्ड मणिपुर के ऑफिस रोड लॉन्चिंगदना अकनबा मोंगदा खोंजंग संसिनखिबनि हाइना अपसुम की प्रेसिडेंट अब्दुल वजीद मकना थादोरपा चेरोल अमना फोंदोरगले मरगसिदा मणिपुर की गवर्नमेंट की माइनॉरिटी अफेयर की सेक्रेटरी न खुदेक पिदुना थादोरपा ऑर्डर अमगी मतुंगिना हारिबा थबक लौबगी प्रोसेस असे कैंसल तौखरे मासिगी दमकता अपसुम अमदी AMMDC na thagaba phongdokjari BJP na lusingba government asina hariba thabak lobagi process asigi asengba asumba pothok pirakba gisu government asiba thagatpa phongdokjari amson maram chata mongda AMMDC amsung apsumna lolamba get thukaiduna AMMDC amsung apsumbo miyam mamangda lan uhankhiba atuba akanba mongda kandem tawe amso asi waqf board ki concern department oibra amso gi thomi sing asi waqf board ki staff oibra ओइदगन करिगी वक्फ बोर्ड की ऑफिस स्टाफ सारगा फॉर्म इशू तौब सबमिशन तौबन सिंबा थबकता हकथेनन थबक तौरगा लेरिबनो मियामदगी अफंग बसीरगा खोंगतखिबा सेनफम सिंग आमसो अमदी वक्फ बोर्ड की प्रोजेक्ट ऑफिसर MD साइक रहमदिन अनिना पुगदबने खोंगलिबा सेनफम सिंग अदु ngasiदगी थारगा पुंगनि फुगनि फान फावबगी मनुंगदा मसा मसा की खुद योहनगदबनी नत्रबदी लीगल की ओइबा एक्शन लौकननबा अपसुम अमदी AMMDC ना मियामगी मतेंग लोइनना सेम सातु लेरि आइना चेरुल असिन मखाताना फोंदोरगले नागालमरोमदना जमलक्ता बोम थमजिलंबा सिंगना पुंगनि फुगनि पानगी मनुंगदा लाले हाजरकदबनी कंगैपाल थाजी तरुकदा सकंगदबा सिंगना लमलाई मापारी थौलुकि जनरल सेक्रेटरी लाइसरम बोवी सिंगी इतम नुंगोइदा लेबा मयुमदा IED अमा थमजिलंबा सिंगना ngasiदगी थारगा पुंगनि फुगनि पानगी मनुंगदा लाले हाइगदबनी नत्रबदे मियांगी ओबा खोंजंग चंगसिलकनि एना लमलाई एसगी इंटेंडिंग कैंडिडेट सपम सकंगलैफाना फंगदोखरे ngasi nongada thongkhongda leiva intending candidate asigi yumda pangthokiba pangmising ko naba amata phangna makhatana ai thabak surag hingjaba mi amagi miyumda bom thamjala bai pasi yamna nokningba pawe masi political gi waiba violent amani haina lawe miyangi yoke da mangjal thadun laklaba asida bom thamjalaga kiragani aibagi wakalda geng khotpu amana asigumba thawong chatharak pasi yamna nokningba wafam nei akiba phawroi daba mafam da nampu tawge khaliba asi angang masagi mafung phadaba wakalni haina lawe bom tamjale aidun akiba fawgada nate masida miyam nasu akiba pokwi ganu ngasiga tharaga pungni funipan gi manungda miyam amangda lale haijagadabane nadrabadi sel amadi nampu maiji babi dura awan bapurakani habage banner makada mafum kayada mathangi tabitagi waka mipam amade miyam gi khongsa chatkani thong asida kanglai gi tumina khaklai seloi aike paisa piraga bom tamjalaga miyam da ki halaga vote phangari khanba wakhalasi lamlai gi miyam dadi chanadraba wakhalni asebo gumba wakalol asi jakotpagi khongthang changsilakpada yamna hantaba thaki thawongni loinana selna mantiknaba amadi akiba piraga namthabasu ngamloi megalasida awonba amaswedna purakani singnaba khodimak thengnagani aina sapamsa kanglai falna pawgi mifam aduda phongdoke atopa paw amadna manipurda alp chanaba revoke tawnadaba supreme court da wakaliba amr bangali gi ferep andokadabani Center de lengak liba BJP na lusingba government asiki miyang makhada manipurda leiriba yellow mission kanana bagidamak inner line permit system manipurda thamlakiba do singnaduna report tawkadabani aina kolkata da base tawba amra bangali ko organization amana assam unit ka khusamnaduna supreme court wa kaliba asiki khongkham andokadabin aina manipur democratic alliance MDA gi convener M tombina demand tawrakle imphal gi babu da leiba alliance asiki office da permission ko hunabada wafam asi phongdokibane Mana maka taratun ahai Manipur amade center de lenga kya aukre Manipur ki yellow mik kanada LPPBU aibada PB dan lalaki bane miyam matam sana khongjang changsil lakhi bani saija nambon bakya nangkhrabani amadi asiana kya thokrabani Manipur da ILP thamna bagi matangda lisingani taraga mapan ki December 13 da Delhi da leiba Assam House Union Minister Amit Shah ga loina namata madugi CM Okram ibubani lusingba political party kya dage Afunba delegation amagaloid na wari sanaki sanava yaba wari sanaraba matungda Amit Shah na Bengal Eastern Frontier Regulation 1873 Manipur da pirabadi kari akai balebagi aina thamlakibane
ngasi wafam adu thabak ton tokna manipur da ILP sanaba hokrabani madugi satna kanglon mathang semtona lakhibani masida manipur da leiba community amatana challenge torok lekhide kolkata da base da uba amra bangali kobo organization amana asam unit ko pundana supreme court da wakat khibani khongthang asi tha asigi manungda handokadabani center madi state government la rok pathorang da sabchana saruk yagani mahoida manipur pm da challenge torok labani torok labadi ekhoisu toba tai handokdragadi february tha dagi miyamgi khodi khonggalagani mirol ama mutat anaba hona ba habisi yeknaba sara hunbani haina lawe tripura da tripuri mutat khibagi formula adu manipur da pangi habigi maune MDN chap chana thengnagani haina suma khata ke laita laira mayam hingdana bo hodar gliba prime minister bo phatte habisi mo ngakpa ama leite sim minister laira ba tola taraba sing hingdana ba amade laisu tamanna ba honariba prime minister Narendra Modi bo phatte hariba kangbu asimo angakpa amadi nongning ba ama leite haina Chief Minister N. Biren Singh na phongtokre wafam masing asi Manipur government ki Samargia Sekya Manipur sinduna ba bura da leiba Samargia Sekya ki office ta pangthokiba school ki uniform yanthopagi tharomda Chief Minister N. Biren Singh na aikebane bana makata na haiki ana bagi hidak senglem na piriba amade school ki su lemna lerek piriba masi phawda adum phatte haiba ngamle ngasi de myam gi blessing dagi lamdam masida santi leiba ngamli bane ngasi angang sigedabak lemna yanthokliba uniform asi center na sada marfudra amade state na sada tara puthokne school uniform leiba ngamlamdaba amade fee pi bangamlamdaba du haujik lemna pidun angang mayam lerek tamhalle BJP di thabak oina pangthoklaga lakpani BJP na sangkhariba project mayam bo makoina toramba ngaktani haiba ngamme makoina toramba oragadi jingda haujik karigi oxygen plant thamdoino jingdi ima kaithel karigi nauna sadoino karigumba mangda taraga leiriba asigumba mangda taraga leiribasi minamba yaroi transparent leina hingminagadabani transparent leina thabak tawba tai loinana aikoina tawgadaba scheme sing lauthoklibani amari tawkhiba scheme sing ki booklet oina phunglibani ngarangsu unit home minister na covid pandemic ta thabuk fajan tawba state sing ki manungda manipur su amani han sing thabike matamatu mafalam dagi pusilakhiba amari state asida hingtumdana horakhiba sing center na khangbire haujiksu omrikon gi matang dasu mapan dagi lakpa sing compulsory test tawna ba thabak paikhan ankre section 5 asi laisat asi ki ngak thongna ba khwaidagi baba pambaine ngasi class 8 4 ki thakta leiba mahiroi sing da uniform sing yan thokpa haukibane makatarakba atopa pau amadana prime minister ki convoy da athing ba piki ba sakhang da ba mioi cham yankhai ki mathakta FIR logot khre naminini ki mamang da prime minister Narendra Modi ki convoy amana Punjab ki Firozpur da miyam ge rally da saruk yabat lakpada lambi da athing ba pi ba ki prime minister ki khongset cancel tahon ki ba thodok aduda jenabani aiba masak maming chapchana khangba ngamdreba mioi cham yankhai ki mathakta Punjab police na FIR amare start tawdun phagana ba thabak chathaba hokre ekoi adu ki mathakta Punjab police na lokat ki ba FIR adu Indian Penal Code ki section 283 ki makadane sargasida prime minister na Firozpur da chakhiba khongset adu da security ki section tharong amata Punjab lenga na lokat ki de haiba gamari leina na thijin bagi thabak chathariba central team adu su Firozpur da thongre Nagalam rom da Punjab government ki maike da ki thodok adu gamari leina na FIR amare start tawduna thijin ba hokre ana sandan government report ma thagat kre Pawgi likhul amagi matungina hiramasi ki matang de yangchinna ba home affairs ministry na sem keba member hum da sabak committee aduna su January manga da prime minister na Punjab da chakhiba khongjat adugi akupa thodok singi mathang manang na singba khangdok na thijin ba hokre Chandigarh PGI Hospital ki health worker sahum yanghai ni to test of the positive oire Postgraduate Institute of Medical Education and Research PGI MER Chandigarh da December kun phawda Dr. Sam yanghai ni to yauna health worker sahum yanghai ki ni to test of the positive oire makoyamba vaccinated taw khraba ngaktani anangasi official web zero amana phangdokre healthcare workers singi marakta case wangkhalak pagaloina miyam marakta su case wangkhalakle covid vaccine dose ani kawla ba health workers sada marfu drama gi sangda test of the positive boy ki institute asigi campus da leiba hostel singda leiba health workers sing asi mafam masda home isolation gi khudong chaba phangdabana Nehru Hostel Extension Water Isolation tawri ana PG IMER na IK Hausi luraba tanpa masida casing asi recall la nadavra haipadudi khangdre hausi lagang fibam sing kumna yangsili amri kanton tawna pathapa kayal okale aihe makatarakba atopa pau amadana Kazakhstan da hingsa da mi kaya sire Kazakhstan ki Almaty city da protesters in the administrative building amasung police department da attack tawkhibadagi mi kaya marom sikre ana pau ki sourcing na aire Russia ki TASS news agency ki report matungina Almaty da Rioters in the security forces could hold the person Taragani to secret Amazon, Jom Yankim to Socre Ire. Hinsaki to go to the protester camp room so hard Hari, a double chap chap missing the front or tray.
City asida anti-terrorist special operation makha sathari amasung police na miyam masagi tekta kaitna bagdam mayumdagi handokpiganu aina kanganke. Lebak asigi mafam keda hingsa gi thawdok sing nabi lising ama hena sokre amasung makoi. Samri romdi yamna thina sokpa maramna hospital da admit tawki aina Kazakhstan gi cover 24 TV ki report amana haike. Maragasida Interior Ministry na protester lising ani sani marfudrani pan fazile aina so haina claim tawgre. Irang asi marwina thawgi mamal hengalakpadagi thokibani sauraba protesters singna almateida leiba sarkar ge building sing mai thaki makoina ruling nur utan party gi resident branch amadaso edit toki haire aribada content singa sigi marwiba pau khara asiba pau tamjariba maniba local news youtube channel amadi facebook page asidagi yangbiriba punamak pathagasari channel asina tomda kanarabadi subscribe tawidriba sina subscribe tawira molina like and share tawsu kawi gun punamak po amakhana thagasari